Green Bear County Ghost. Bhoot ki saktam da si kraba machanupi amana mamagi mangda lakhiba that case amagi angak pawari ama share tawjake war gi amagi tabada boring oirambasu yai aduga yes war gi wari di reality voice channel da leptana hapchai adomna madom da salaga yengbiro link pass comment ta thamjari. So 1896 ki wari ni America ki Virginia haiba mafam sida Green County kaupa mafam malai maduda family ama khakta Albazona kaupi leisabi ama chawi. Albazona 22 years muk pharak patanja da nong mafam da saksu phajaba pakhang abaga unai mingni Erasmus kawi. Makoy ni unabaga mitka mitchanaki nungsina pokhi animak affair gi line de taki amasung nungsinaki asumna 1 year muk affair chatraba tungda imung ani gi mi singsu lohong buta ready oiduna lohong bire masigi matungda Albazona mirole but yamna nungsina ba se tungkoina pan ba se masing yamna lik I haiba se ana dagi chumduna lakpra karino nom Albazona yum gi siri dagi makong sleep oiduna ontharakhi matamdu mag miroli bani 7 months ki magi nupa Erasmus jensil lagi doctor puju chatli tanthadana but kan bangam horamde lai kidre nupi ase Erasmus sathina kapki haifam tampam leiti lady asina sikrama matungda magi nupa asina asum konsinduna thammi suktha thadokte numit ni chupna mayam yengba laknari bani ma handokpra handokte asum magi nupi adu konduna thamba adudagi aroibada poloibagi thabak tawre makhoi di coffin da haplaga phumbanina bongpham da phumire kharani hauki nong manupi asigi mamana numitang mai ka da hiplingai machanupi gi mami sami wai magi mangda lakhi aduga hek mangki mathangi numit adu su lakhi machanupi gi saktam lauduna aduga mai lo silli kauge tawbada hekta mangki mama asigi mingna Mary kawi masu kirakle tawri sikarino haiduna Ichanupi laikidabagi awaba wakal marakta amuk icha saraka eibu hallari basina kanano karino adumakpo machanupi makki saktam chudam lauraga lakpanina khalli mamana wa ngange kauge magi kari problem no mangonda kari asoiba laikiba awatpa amadi kari awaba takhibana tawrino mangonda pendaba amadi soidana leramgani so nongma mamasina machanupi asina lakpatan jata hekta kawi aibu ki hallanu nangna haining badu hekta hairo maudagi wari saraki ima ai ontharaga si kibanati aibu hat kibani mabu laman singu mama ngakchane pungak ngaki karamna kanana hat kibanangbu kanana oini aigi husband nani kari naral leidana man adum tawkiba madu khumlaki aidi khangaude Erasmus ase aigi mangda nupi ani masul honglamle aina hangi kari ge ingonda takte masidagi ekhoni warak khatnai nongmudi mana aigi ngak metlaga hat khibani ekhoni khatnaba asigi maramdagi aduga siridagi ai ontaragadi sikibanate mamana hangi aduga doctor ne piba death certificate ta nang natural death haina iraklisi asina kamdaupa machanupi saba Bhoot asina hai nahak thajadraga aigi ngakta daglai masina pramanni aduga aina siraba tungda nupa aduna phamduna konduna thambado thadoktabado dak asemina ukini kibadagini aduna doctor aduki nakta ukil amaga loina satpiu manangdi aina sikibagi maram ningthi nungaina hanglam thiram loi aduna soidana laman law natrabati ayyamna peloi sini masi angak pawani mama ki mangda natraga taibangda mit mangda atma oina laklaga kari wano hairam libase masi really angak pani mystery so mama Mary ase prosecutor amagi nak chalaga wata nei but prosecutor natraga ukil aduna magi wase thajate madu case adu lobangam loi hairaki mangda hata Bhoot kumba ama laklaga haibuana evidence oibi yate haiduna adagi Mary ne request ami doctor adugi naktadi chatpa yaiduna haiduna khara hangthirusi asumna mabanak chatle doctor adu inquiry torakpada doctor aduna sincerely haraki ID matik sana dead ki reason su yenghodre magi nar pai thawai leitri haiki baduni madu tab da magi nupa aduna conceal lega kap ki pamong ubuda aisu emotional oikre so case ase solve to bi yabaki we doctor asigi mateng legi chu phangba ngamdre madudi karamna tawba tai critical point oirami maramdi nupi macha asina sikribase thamuk phajil kodore Mauda prosecutor aduna doctor dahai asibudu phuklaga postmortem tawbudi kari kai doctor na khumi yai but court ki aya mathau tai masida ki ukil duna court of file ma thagatli aduga hai ki
ꯑꯁꯤꯕꯁꯤꯗ ꯆꯤꯡꯅꯕ ꯂꯩ꯫ ꯗꯣꯛꯇꯔ ꯑꯁꯤꯅ ꯗꯦꯊ ꯁꯔꯇꯤꯐꯤꯀꯦꯠ ꯄꯤꯕꯁꯨ ꯃꯥꯁꯨ ꯐꯖꯅ ꯊꯤꯖꯤꯟꯍꯧꯗꯅ ꯄꯤꯔꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯃꯔꯝꯗꯤ ꯅꯨꯄꯤꯁꯤꯒꯤ ꯃꯄꯨꯔꯣꯏꯕꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯒꯤ ꯆꯥꯡ ꯎꯕꯗ ꯃꯥꯁꯨ ꯏꯃꯣꯁꯟ ꯑꯣꯏꯈꯤꯗꯨꯅ ꯐꯖꯅ ꯆꯦꯛ ꯇꯧꯍꯧꯗ꯭ꯔꯤ ꯍꯥꯏꯔꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯒꯤ ꯀ꯭ꯂꯦꯝ ꯑꯃꯁꯨꯅꯤ ꯑꯉꯛꯄ ꯀ꯭ꯂꯦꯝ ꯑꯃꯗꯨꯗꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯃꯤ ꯚꯨꯠ ꯑꯣꯏꯅ ꯂꯥꯛꯂꯒ ꯃꯥꯕꯨ ꯍꯥꯠꯄꯅꯤ, ꯃꯍꯥꯛꯁꯦ ꯅꯦꯆꯔꯦꯜ ꯗꯦꯊ ꯅꯠꯇꯦ ꯍꯥꯏꯁꯨ ꯍꯥꯏꯔꯝꯂꯤ ꯍꯥꯏꯔꯤ꯫ ꯀꯣꯔꯠꯅ ꯍꯥꯏꯔꯛꯈꯤ ꯃꯪꯍꯥ ꯚꯨꯠꯀꯤ ꯋꯥꯗ ꯀꯣꯔꯠꯀꯤ ꯔꯥꯏ ꯄꯤ ꯌꯥꯄꯣꯠ ꯅꯠꯇꯦ, ꯑꯉꯥꯎꯕꯅꯤ, ꯃꯗꯨ ꯑꯣꯏꯔꯣꯏꯗꯣꯏꯕ ꯋꯥꯅꯤ, ꯃꯃꯥꯒꯤ ꯕ꯭ꯔꯦꯟ ꯌꯥꯗꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯃꯆꯥ ꯁꯤꯈꯤꯕꯒꯤ ꯋꯥꯈꯜꯗ꯫ ꯇꯥꯟꯖꯥꯁꯤꯗ ꯎꯀꯤꯜꯗꯨꯒꯤ ꯔꯣꯜ ꯐꯖꯈꯤ꯫ ꯃꯥꯅ ꯍꯥꯏ ꯗꯥꯎꯠ ꯈꯔ ꯂꯩ ꯗꯤꯌꯔ ꯑꯣꯅꯔ, ꯅꯨꯄꯥ ꯑꯗꯨꯅ ꯀꯣꯟꯁꯤꯜꯂꯒ ꯀꯞꯄꯤ, ꯃꯤ ꯊꯣꯏꯅ ꯆꯪꯍꯟꯗꯦ ꯃꯅꯥꯛꯇ ꯍꯥꯏꯔꯤꯁꯦ, ꯃꯁꯤ ꯃꯥꯒꯤ ꯃꯔꯥꯜ ꯂꯣꯠꯄꯒꯤ ꯇꯧꯔꯝꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ꯫ ꯃꯁꯤꯗꯒꯤ ꯀꯣꯔꯠꯅ ꯖꯨꯔꯤ ꯐꯝꯍꯜꯂꯒ ꯔꯥꯏ ꯇꯥꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯕꯨ ꯚꯔꯖꯤꯅꯤꯌꯥ ꯀꯦꯁ ꯍꯥꯏꯅ ꯉꯁꯤꯁꯨ ꯈꯪꯅꯔꯤꯁꯤꯅꯤ꯫ 1897ꯒꯤ 22 ꯐꯦꯕ꯭ꯔꯨꯋꯥꯔꯤꯗ ꯐꯨꯝꯈ꯭ꯔꯕꯒꯤ 28 ꯗꯦꯖ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯐꯨꯛꯂꯒ ꯃꯣꯔꯆꯨꯋꯥꯔꯤꯗ ꯄꯨꯔꯒ ꯄꯣꯁꯃꯣꯔꯇꯦꯝ ꯇꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ 3 ꯗꯦꯖ ꯆꯪꯈꯤ ꯍꯥꯏ ꯔꯤꯄꯣꯔꯠ ꯑꯁꯤ ꯂꯥꯛꯄꯗ꯫ ꯃꯇꯝꯗꯨꯗ ꯃꯤ ꯌꯥꯝ ꯇꯤꯟꯈꯤ, ꯅ꯭ꯌꯨꯁꯄꯦꯄꯔꯒꯤ ꯐ꯭ꯔꯣꯟꯠꯂꯥꯏꯟ ꯑꯣꯏꯈꯤ, ꯑꯗꯨꯒ ꯋꯥ ꯂꯥꯎꯅ ꯂꯤꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯁꯤꯕꯗꯨꯒꯤ ꯚꯨꯠ ꯂꯥꯛꯇꯨꯅ ꯃꯃꯥꯗ ꯍꯥꯏꯔꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯦꯛꯁꯤꯗꯦꯟꯇ ꯁꯤꯕ ꯅꯠꯇꯦ, ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯅ ꯋꯥ ꯂꯥꯎꯅ ꯂꯤꯅꯈꯤꯔꯝꯃꯤ꯫ ꯀꯣꯔꯠꯀꯤ ꯖꯖ ꯎꯀꯤꯜꯁꯤꯡꯁꯨ ꯉꯛꯂꯦ, ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯍꯤꯁꯇ꯭ꯔꯤꯗꯤ ꯇꯥꯗ꯭ꯔꯤ ꯍꯥꯏꯗꯨꯅ ꯑꯁꯤꯕꯒꯤ ꯚꯨꯠ ꯂꯥꯛꯂꯒ ꯁꯥꯈꯤ ꯄꯤꯈꯤꯕꯁꯦ꯫ ꯀꯣꯔꯠꯀꯤ ꯑꯣꯔꯗꯔꯗꯒꯤ ꯏꯔꯥꯁꯃꯥꯁ ꯑꯁꯦ ꯑꯦꯔꯦꯁ ꯇꯧꯔꯦ, ꯑꯗꯨꯒ ꯇ꯭ꯔꯥꯏꯜ ꯆꯠꯊꯈꯤ꯫ ꯑꯔꯣꯏꯕꯗ ꯂꯥꯏꯐ ꯇꯥꯏꯝ ꯖꯦꯜꯗ ꯇꯥꯈꯤ ꯅꯨꯄꯥ ꯑꯁꯦ꯫ ꯕꯠ ꯖꯖ ꯑꯗꯨꯅ ꯐꯥꯏꯅꯦꯜ ꯏꯕꯗ ꯒꯣꯁꯅ ꯁꯥꯈꯤ ꯄꯤꯕꯗꯒꯤ ꯃꯤꯅ ꯈꯪꯍꯧ ꯎꯍꯧꯗ꯭ꯔꯕ ꯀꯦꯁ ꯑꯁꯦ ꯁꯣꯜꯕ ꯑꯣꯏꯕꯅꯤ, ꯑꯆꯨꯝꯕ ꯄꯨꯊꯣꯛꯄꯅꯤ ꯍꯥꯏꯕ ꯋꯥ ꯑꯁꯦ ꯏꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯘꯣꯁ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯏꯈꯤꯗꯦ ꯁꯤꯅꯤ꯫ ꯕꯠ ꯑꯃꯦꯔꯤꯀꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯁꯤ ꯑꯉꯛꯄ ꯋꯥꯔꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯋꯥꯔꯤ ꯂꯤꯅꯔꯤ꯫